ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯖꯔꯛꯂꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯀꯩ ꯈꯣꯡꯅꯥꯎ ꯂꯥꯟꯃꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯂꯨꯆꯤꯡꯂꯒ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯃꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯀꯩꯃꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯅꯪꯅ ꯌꯦꯛꯅꯕꯒ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯋꯥꯕꯤꯒꯅꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯀꯩꯃꯤꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄꯤꯔꯣ ꯃꯔꯤꯡꯖꯦ ꯂꯩꯔꯕ ꯃꯍꯩ ꯍꯩꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯄꯥꯕꯨꯡ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯂꯥꯟ ꯍꯧꯒꯅꯤꯗꯣ ꯍꯥꯏꯗꯨꯅ ꯍꯧꯔꯤꯕ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯃꯊꯧꯅꯥ ꯂꯩꯕ ꯀꯩ ꯈꯣꯡꯅꯥꯎꯅꯣ ꯊꯥꯏꯅ ꯂꯨꯈ꯭ꯔꯕ ꯂꯩꯀ꯭ꯔꯛ ꯑꯃꯒꯤ ꯃꯈꯥꯗ ꯀꯛꯆꯦꯡ ꯂꯥꯕ ꯑꯃꯒ ꯑꯃꯣꯝ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ ꯑꯃꯣꯝ ꯑꯗꯨ ꯀꯨꯝ ꯊꯥ ꯁꯨꯔꯗꯨꯅ ꯃꯕꯨꯛꯀ ꯃꯔꯤꯟꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯏꯉꯝ ꯉꯝꯂꯝꯗ꯭ꯔꯦ ꯑꯃꯣꯝ ꯑꯗꯨꯅ ꯂꯥꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯏꯕꯨꯛꯀ ꯏꯔꯤꯟꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯂꯛꯇꯕ ꯀꯨꯏꯔꯛꯂꯤ ꯏꯌꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯇꯥꯔꯛꯇꯕꯁꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯅꯍꯥꯛꯇꯤ ꯀꯣꯏꯅ ꯆꯠꯄꯅꯤ ꯑꯩꯒꯤ ꯏꯌꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯄꯤꯖꯧꯕ ꯑꯩꯒꯤ ꯄꯨꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯝꯂꯦ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯋꯥꯔꯕ ꯂꯥꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯆꯥꯅꯕ ꯊꯤꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯀ꯭ꯔꯛ ꯑꯗꯨꯗꯒꯤ ꯃꯊꯛꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯔꯛꯂꯦ ꯃꯥꯅ ꯁꯨꯝ ꯀꯥꯔꯛꯄꯅ ꯃꯊꯛ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯂꯤꯛꯈ꯭ꯔꯕ ꯕꯥꯃꯣꯟ ꯑꯃꯒꯤ ꯆꯥꯛꯈꯨꯝꯗ ꯐꯥꯎꯒꯠꯂꯨꯔꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇꯤ ꯕꯥꯃꯣꯟ ꯑꯗꯨ ꯆꯥꯛ ꯀꯟꯅ ꯆꯥꯔꯝꯃꯤ ꯃꯥꯅ ꯐꯥꯎꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯕꯥꯃꯣꯟ ꯑꯗꯨꯒꯤ ꯈꯌꯥꯠꯇꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯣꯛ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯀꯛꯆꯦꯡ ꯂꯥꯕ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯇꯥꯞ ꯆꯤꯛꯂꯒ ꯂꯩꯀ꯭ꯔꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯀꯛꯆꯦꯡ ꯑꯗꯨꯅ ꯈꯜꯂꯛꯏ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯁꯦ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯅꯣ ꯃꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯤꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯁꯤ ꯊꯥꯗꯕꯤꯔꯛꯂꯤꯕꯅꯤ ꯃꯕꯨꯛ ꯂꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯖꯔꯅꯤ ꯃꯉꯣꯟꯗ ꯄꯤꯖꯔꯨꯔꯒꯦ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯈ꯭ꯔꯦ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨ ꯀꯛꯆꯦꯡ ꯂꯥꯕꯗꯨꯅ ꯆꯥꯛ ꯃꯔꯨ ꯆꯦꯟꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯀꯣꯛ ꯍꯦꯛ ꯎꯍꯧꯔꯦ ꯃꯍꯥꯛ ꯑꯁꯤ ꯂꯤꯛꯄꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯑꯗꯨꯒ ꯁꯥꯎꯈ꯭ꯔꯒ ꯃꯥꯡꯒꯅꯤ ꯇꯥꯛꯀꯅꯤ ꯈꯪꯗꯕ ꯃꯆꯤꯡ ꯃꯁꯣꯡ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯆꯥꯛ ꯆꯥꯔꯝꯕ ꯇꯣꯛꯊꯣꯛꯇꯨꯅ ꯁꯥꯎꯅ ꯃꯆꯥꯁꯤꯡ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯌꯣꯄꯥꯛ ꯊꯥꯡꯖꯧ ꯄꯨꯔꯛꯎ ꯀꯛꯆꯦꯡ ꯑꯃ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯃꯨꯜꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨ ꯃꯆꯥꯁꯤꯡꯅ ꯈꯥꯝꯕ ꯀꯌꯥꯗꯒꯩ ꯇꯧꯈꯥꯏꯗꯨꯅ ꯀꯛꯆꯦꯡ ꯑꯗꯨ ꯐꯪꯅꯕ ꯀꯟꯅ ꯇꯥꯟꯕ ꯍꯣꯠꯅꯔꯤ ꯂꯩꯀ꯭ꯔꯛ ꯃꯈꯥꯔꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ ꯀꯛꯆꯦꯡ ꯂꯥꯕꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯃꯆꯤꯟꯗ ꯆꯦꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯆꯥꯅꯕ ꯆꯥꯛ ꯄꯨꯔꯛꯂꯦ ꯆꯥꯔꯔꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯍꯔꯥꯎꯅ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯦꯟꯅ ꯆꯥꯖꯔꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯆꯥꯔꯛꯇꯕꯅ ꯃꯈꯅꯥꯎ ꯑꯗꯨ ꯈꯔ ꯈꯔ ꯀꯪꯗꯨꯅ ꯌꯣꯠꯊꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯂꯥꯕꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯃꯈꯩ ꯆꯥꯔꯨꯗꯕꯅ ꯑꯣꯏꯔꯝꯂꯅꯤ ꯈꯅꯥꯎ ꯑꯁꯦ ꯌꯥꯝꯅ ꯐꯨꯜꯂꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯕꯤꯔꯛꯎꯕ ꯑꯃꯣꯝ ꯑꯗꯨꯅ ꯋꯥꯕꯗꯨ ꯎꯔꯒ ꯂꯥꯕꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯏꯁꯤꯡ ꯂꯧꯔꯨꯒꯗꯕ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯆꯨꯕꯥ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩ ꯂꯩꯀ꯭ꯔꯛ ꯃꯊꯛꯂꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨ ꯇꯧꯈꯥꯏꯕꯗ ꯀꯛꯆꯦꯡ ꯑꯗꯨ ꯐꯪꯗ꯭ꯔꯗꯨꯅ ꯃꯆꯥꯁꯤꯡꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯀꯛꯆꯦꯡ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯏꯁꯤꯡ ꯂꯨꯝꯈꯠꯂꯨ ꯃꯥꯅ ꯀꯗꯥꯏꯗ ꯂꯤꯠꯇꯨꯅ ꯍꯤꯡꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯕ ꯏꯁꯤꯡ ꯑꯗꯨ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯖꯣꯔ ꯂꯥꯎꯅ ꯍꯩꯊꯔꯛꯂꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯇꯁ
ꯄꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯃꯅꯤꯗꯣ ꯑꯩꯒꯤ ꯆꯥꯛ ꯆꯦꯜꯂꯒ ꯆꯠꯈꯤꯕꯒ ꯁꯥꯔꯗꯅ ꯑꯗꯨꯕꯨ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯕ ꯏꯁꯤꯡ ꯑꯣꯏꯗꯨꯅꯁꯨ ꯁꯥꯡꯅ ꯂꯨꯈ꯭ꯔꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯆꯨꯝꯊꯗꯨꯅ ꯆꯦꯟꯊꯔꯛꯄꯅ ꯀꯛꯆꯦꯡ ꯂꯥꯕ ꯑꯗꯨꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯎꯟꯃꯨꯛ ꯏꯪꯅ ꯇꯞ ꯇꯞ ꯂꯥꯎꯅ ꯃꯥꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯔꯦ ꯃꯗꯨ ꯎꯕꯗ ꯂꯥꯕ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯥꯎꯔꯛꯏ ꯅꯪꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯂꯩꯔꯦ ꯊꯛꯂꯔꯣ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯏꯁꯤꯡ ꯑꯁꯤꯁꯨ ꯍꯩꯊꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗ ꯊꯧꯖꯥꯜ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯅꯣ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯒ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯉꯁꯤ ꯑꯩꯅ ꯄꯦꯜꯂꯤꯕ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯑꯄꯤꯛꯄ ꯖꯤꯕ ꯀꯛꯆꯦꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯖꯤꯕ ꯑꯠꯃꯥꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯑꯠꯃꯥꯅ ꯄꯦꯜꯂꯤꯕ ꯑꯁꯤꯈꯛ ꯑꯔꯦꯝꯕ ꯑꯣꯏꯔꯣꯏ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯂꯝꯕꯥ ꯂꯩꯇꯕ ꯑꯐꯥꯎꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯃꯕꯨꯛ ꯄꯦꯜꯂꯕ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨꯗ ꯕꯣꯔ ꯄꯤꯈ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯅ ꯃꯕꯨꯛ ꯄꯦꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯈꯛ ꯂꯦꯝꯅ ꯃꯥꯡꯗꯦ ꯐꯠꯇꯅ ꯇꯧꯈꯤꯕꯒꯤꯁꯨ ꯐꯠꯇꯅ ꯐꯣꯜ ꯂꯥꯛꯏ ꯑꯗꯨꯒ ꯐꯅ ꯇꯧꯈꯤꯕꯒꯤꯁꯨ ꯑꯗꯨꯝ ꯐꯅ ꯂꯥꯛꯏ ꯕꯥꯃꯣꯟ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯃꯕꯨꯛ ꯄꯦꯟꯗꯨꯅ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯄꯥ ꯂꯩꯇꯅ ꯐꯥꯎꯔꯕ ꯄꯥꯟꯖꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯔꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯃꯥꯅ ꯁꯤꯅꯤ ꯍꯥꯏꯔꯕ ꯍꯦꯛꯇ ꯁꯤꯔꯦ ꯍꯤꯡꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯤꯡꯉꯤ ꯑꯁꯨꯝꯅ ꯃꯄꯥ ꯂꯩꯇꯅ ꯆꯨꯝꯕ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯔꯒ ꯃꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗꯕ ꯆꯔꯥ ꯍꯦꯟꯗꯦꯗ ꯈꯥꯛꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯃꯥꯡꯍꯩꯗꯕ ꯍꯤꯌꯥꯏ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯀꯌꯥ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯃꯩꯊꯪꯗ ꯑꯐꯥꯎꯕ ꯕ꯭ꯔꯥꯍꯃꯟ ꯄꯥꯟꯖꯤ ꯑꯃ ꯂꯩ ꯇꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯀꯧꯔꯔꯦ ꯅꯤꯡꯊꯧꯅ ꯀꯧꯔꯨꯕꯗꯨꯗ ꯄꯥꯟꯖꯤ ꯃꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯨꯅꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯁꯛ ꯈꯪꯕꯤꯔꯦ ꯋꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ ꯗꯔꯕꯥꯔꯗ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯃꯥꯡꯈ꯭ꯔꯤꯕ ꯍꯤꯌꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯤꯛꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯄꯗ ꯗꯔꯕꯥꯔꯒꯤ ꯐꯛꯂꯥꯡꯗ ꯑꯃꯨꯛꯇꯪ ꯎꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯆꯨꯝ ꯑꯃꯣꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯆꯨꯝ ꯂꯥꯕꯗꯨꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯕ ꯑꯃꯣꯝ ꯑꯗꯨꯅ ꯁꯨꯝꯅ ꯀꯞꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯜꯂꯛꯂꯣ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯗꯨ ꯎꯔꯒ ꯆꯨꯝꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ ꯅꯤꯡꯊꯧꯃꯛ ꯌꯥꯎꯅ ꯑꯗꯨꯛ ꯂꯨꯔꯕ ꯋꯥꯐꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝ ꯅꯣꯛꯄꯗꯨ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯎꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯄꯥꯟꯖꯤ ꯏꯅꯤꯡꯊꯧꯃꯛ ꯌꯥꯎꯅ ꯑꯁꯨꯛ ꯂꯨꯔꯕ ꯗꯔꯕꯥꯔ ꯇꯧꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝ ꯅꯣꯛꯂꯤ ꯃꯁꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯌꯦꯡꯕꯤꯌꯨ ꯑꯩꯒ꯭ꯌꯥ ꯑꯁꯤꯗ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯃꯥꯒꯤ ꯂꯥꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯩꯗ ꯆꯠꯂꯤꯕꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯜꯂꯛꯂꯣ ꯍꯥꯏꯅ ꯀꯞꯂꯝꯕꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯑꯋꯥ ꯑꯅꯥ ꯈꯪꯕ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯗꯔꯕꯥꯔ ꯇꯧꯔꯤ ꯕꯥꯞ ꯑꯣꯏꯍꯧꯗꯕꯅ ꯅꯅꯥꯏ ꯑꯩꯅ ꯅꯣꯛꯂꯨꯕꯅꯤ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯄꯥꯟꯖꯤꯒꯤ ꯃꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕꯗꯨ ꯄꯨꯝꯉꯛꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯄꯥꯟꯖꯤ ꯆꯨꯝꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯍꯥꯏꯕ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯅ ꯀꯞꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯆꯨꯝ ꯑꯃꯣꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯅꯤꯡꯊꯧꯅ ꯆꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯄꯥꯟꯖꯤ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯔ ꯑꯃꯨꯛꯇ ꯈꯣꯠꯂꯒ ꯌꯦꯡꯕꯤꯌꯨ
ꯄꯥꯟꯖꯤ ꯑꯗꯨ ꯄ꯭ꯔꯞ ꯈꯣꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯇꯟꯖꯥ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯒ ꯆꯤꯂꯣꯛꯅꯔꯒꯗꯧꯔꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯁꯪ ꯃꯆꯥ ꯄꯨꯝꯅꯃꯛ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯅꯥ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯁꯅꯥ ꯂꯂꯣꯟꯕ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯜ ꯌꯥꯅꯗ꯭ꯔꯗꯨꯅ ꯌꯣꯟꯗꯕꯤꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯍꯜꯂꯛꯄ ꯇꯟꯖꯥꯅꯤ ꯃꯈꯣꯏꯅ ꯎꯄꯨ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯝꯗꯨꯅ ꯃꯃꯜ ꯌꯥꯅꯗꯕꯅ ꯈꯨꯠꯐꯝ ꯀꯥꯏꯗꯅ ꯍꯥꯡꯕ ꯐꯥꯎꯕ ꯍꯥꯡꯗꯣꯛꯂꯝꯗꯅ ꯄꯨꯖꯔꯛꯂꯕꯅꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯎꯄꯨ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯄꯗ ꯄꯨꯔꯝꯗꯥꯏꯗ ꯁꯅꯥ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯝ ꯑꯗꯨ ꯊꯨꯅ ꯊꯤꯡꯖꯤꯟꯕꯗ ꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯗꯅ ꯌꯥꯎꯈꯤꯕ ꯆꯨꯝ ꯂꯥꯕ ꯑꯃ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯠ ꯆꯦꯟꯊꯣꯔꯛꯂꯦ ꯆꯨꯝ ꯂꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯆꯨꯝ ꯍꯥꯏꯗꯣ ꯂꯥꯛꯂꯦ ꯀꯗꯣꯝꯗ ꯆꯠꯈꯤꯕꯒꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕꯗ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯆꯤꯂꯣꯛꯅꯅ ꯂꯩꯈ꯭ꯔꯦ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕꯃꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯁꯣꯏꯅꯗ ꯊꯣꯛꯂꯔꯕꯗꯨꯗ ꯄꯨꯝꯅꯃꯛ ꯉꯛꯄꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯄꯨꯛꯅꯤꯡꯗ ꯄꯥꯟꯖꯤ ꯑꯁꯤꯗꯤ ꯂꯥꯏꯒꯨꯝꯕꯅꯤ ꯑꯣꯟꯊꯣꯛꯅ ꯆꯨꯝꯅ ꯐꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈꯤꯕ ꯍꯤ ꯌꯥꯏ ꯑꯗꯨꯁꯨ ꯕ꯭ꯔꯥꯍ꯭ꯃꯟ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯥꯛꯇꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈꯤꯕ ꯍꯤ ꯌꯥꯏ ꯑꯗꯨꯁꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯥꯛꯇꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯨꯝꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯃ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯔꯛꯂꯦ ꯄꯥꯟꯖꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯕꯒꯦ ꯍꯥꯏꯕꯗු ꯑꯩꯍꯥꯛ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯃꯗꯨꯕꯨ ꯑꯃꯨꯛꯇ ꯄꯥꯟꯖꯤꯅ ꯈꯣꯠꯂꯒ ꯌꯦꯡꯕꯤꯌꯨ ꯐꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨ ꯃꯥꯒꯤ ꯀꯣꯔꯥꯛ ꯑꯗꯨꯗ ꯈꯣꯔꯖꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯐꯣꯜꯗꯤ ꯏꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯄꯥꯟꯖꯤ ꯈꯣꯠꯄꯗꯃꯛ ꯈꯣꯠꯂꯒ ꯃꯗꯨꯒꯤ ꯐꯣꯜꯗꯤ ꯈꯛ ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯑꯩꯒꯤ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯑꯗු ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯔꯥ ꯅꯤꯡꯊꯧꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯟꯖꯤ ꯌꯥꯝꯅ ꯁꯨꯛꯊꯅ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯀꯔꯝꯅ ꯈꯨꯝꯖꯧ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧꯒꯤ ꯗꯁꯥ ꯑꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯡꯗꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯊꯥ 3 ꯍꯦꯛ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯉꯨ ꯍꯥꯏꯕ ꯄꯤꯔꯤ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯐꯣꯜꯅꯤ ꯏꯅꯤꯡꯊꯧ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯂꯛꯈꯤꯕꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯄꯥꯟꯖꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯁꯤꯔꯒꯗꯕꯀꯣ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯅꯅꯥꯏ ꯑꯩ ꯏꯅꯤꯡꯊꯧꯕꯨ ꯀꯟꯕ ꯌꯥꯕ ꯀꯔꯝꯕ ꯄ꯭ꯔꯇꯤꯀꯥꯔ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯟꯖꯤ ꯑꯗꯨ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯈꯣꯠꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯄ꯭ꯔꯇꯤꯀꯥꯔ ꯂꯩꯔꯦ ꯋꯥꯕꯤꯔꯅꯨ ꯀꯔꯤ ꯄ꯭ꯔꯇꯤꯀꯥꯔ ꯂꯩꯔꯦ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯄ꯭ꯔꯇꯤꯀꯥꯔ ꯂꯩꯔꯦ ꯄ꯭ꯔꯇꯤꯀꯥꯔ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯅꯥ ꯑꯩ ꯍꯪꯒꯠꯆꯔꯒꯦ ꯏꯅꯤꯡꯊꯧ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯅꯥ ꯁꯪꯒꯥꯏ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯪꯒꯥꯏ ꯑꯃ ꯊꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯕ ꯁꯥꯕꯤꯔꯣ ꯑꯗꯨꯒ ꯊꯥ 3 ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯅꯧꯕ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧꯅ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯏꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕꯤꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯏ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯔꯛꯀꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯏꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯅꯅꯥꯏ ꯑꯩꯅ ꯂꯥꯎꯔꯛꯀꯅꯤ ꯈꯨꯗꯛꯇ ꯏꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯥꯟꯅꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯖꯕꯗ ꯐꯪꯖꯔꯦ ꯑꯁꯨꯝꯅ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯥ 3 ꯆꯞ ꯆꯥꯅ ꯁꯨꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯥꯒꯣꯟꯅꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯅꯕ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ
ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯊꯣꯛꯂꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯄꯨꯡꯐꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯔꯨ ꯇꯔꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯑꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯪꯍꯧꯗꯅ ꯌꯥꯡꯀꯣꯛꯃꯨꯛ ꯄꯥꯛꯄ ꯅꯣꯡ ꯃꯄꯩ ꯑꯃ ꯄꯥꯏꯔꯛꯏ, ꯁꯠ ꯁꯟꯗꯣꯛꯈꯤꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯄꯟꯊꯕ ꯇꯧꯗꯅ ꯆꯦꯟꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯄꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯂꯝꯂꯒ ꯍꯥꯟꯅꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯧꯅ ꯍꯦꯛ ꯑꯁꯣꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯇꯨꯡ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯕ꯭ꯔꯖ ꯇꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨ ꯈꯥꯏꯕꯣꯛꯈꯥꯏꯈ꯭ꯔꯦ꯫ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯄꯥꯟꯖꯤ ꯑꯁꯤꯃꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯒꯨꯝꯂꯕ ꯄꯥꯟꯖꯤꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯄꯥꯟꯖꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯈꯔ ꯄꯤꯕꯅꯗꯤ ꯑꯩ ꯄꯦꯜꯂꯔꯣই꯫ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ, ꯄꯨꯔꯥꯟꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯕꯗꯤ ꯀꯔꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏ ꯍꯥꯏꯅ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯀꯠꯇꯨꯅ ꯀꯨꯞꯅ ꯊꯤꯌꯨ꯫ ꯑꯗꯨꯃꯛ ꯑꯩ ꯃꯉꯣꯟꯗ ꯄꯤꯕ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯑꯈꯪ ꯑꯍꯩ ꯄꯥꯟꯗꯤꯠꯅꯆꯤꯡꯕ ꯀꯌꯥꯅ ꯂꯩꯖꯕ ꯊꯥꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯂꯤꯔꯕ ꯑꯆꯧꯕ ꯄꯨꯔꯥꯟ ꯑꯃꯒꯤ ꯃꯃꯩꯗ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯀꯔꯤ ꯍꯥꯏꯅ ꯌꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯕꯨ, ꯍꯤꯡꯍꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯀꯣꯛꯀꯤ ꯁꯝ ꯈꯔ, ꯈꯨꯠꯁꯥ ꯑꯃꯁꯨꯡ ꯈꯣꯡꯁꯥ ꯇꯔꯥꯒꯤ ꯈꯨꯖꯤꯜ ꯈꯔ ꯈꯔ ꯂꯧꯔꯒ ꯍꯩꯔꯨꯛ ꯄꯥꯅꯥ ꯑꯃꯁꯨꯡ ꯗꯈꯤꯅꯥꯅꯆꯤꯡꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯂꯥꯅ ꯌꯣꯝꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯕꯗꯤ ꯅꯤꯡꯊꯧ ꯑꯃ ꯀꯟꯕꯤꯕꯒꯤ ꯑꯁꯦꯡꯕ ꯃꯅꯥ ꯑꯣꯏ ꯍꯥꯏꯅ ꯑꯔꯤꯕ ꯄꯨꯔꯥꯟ ꯑꯗꯨꯗ ꯌꯥꯎꯔꯝꯂꯦ꯫ ꯃꯗꯨꯃꯛ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯦ꯫ ꯄꯥꯟꯖꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯒꯤ ꯃꯅꯥꯕꯨ ꯏꯆꯝ ꯆꯝꯕ ꯃꯅꯥ ꯑꯣꯏꯔꯝꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯍꯥꯛꯅ ꯀꯟꯕꯒꯤ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨ ꯑꯆꯝꯕ ꯃꯅꯥ ꯑꯣꯏꯔꯝꯂꯣꯏ, ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯥꯟꯖꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯅꯤꯡꯊꯧ ꯑꯃ ꯀꯜꯂꯨꯕꯒꯤ ꯃꯅꯥꯅꯤꯀꯣ, ꯄꯨꯝꯅꯃꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯕꯛꯅꯣ ꯈꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯍꯤꯡꯆꯥꯕꯒꯤ ꯂꯝ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯥꯡꯈꯤꯕꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯔꯛꯇꯨꯅ ꯃꯅꯥꯏ ꯍꯤꯡꯆꯥꯕ ꯑꯃ ꯊꯥꯔꯛꯇꯨꯅ ꯀꯧꯔꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯈꯜꯂꯛꯏ, ꯑꯁꯨꯛ ꯋꯥꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯂꯒ ꯁꯤꯔꯨꯔꯕꯁꯨ ꯆꯪꯂꯕꯁꯨ ꯍꯦꯛꯇ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯅꯪꯒꯜꯗ ꯅꯞꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯁꯪꯁꯥꯔꯗ ꯃꯥꯒꯨꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯄꯥꯟꯖꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯍꯩꯇ ꯂꯥꯛꯇꯕ ꯄꯥꯟꯖꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯂꯩꯐꯝ ꯈꯪꯕ ꯉꯝꯂꯦ꯫ ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕ ꯈꯔꯅ ꯃꯅꯤ ꯑꯁꯦ ꯍꯨꯔꯥꯜꯂꯨꯔꯒ ꯑꯆꯝꯕ ꯃꯅꯤ ꯅꯠꯇꯕꯅꯤꯅ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕꯅ ꯃꯃꯥꯡꯒꯤ ꯃꯪ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯊꯦꯠꯇꯨꯅ ꯊꯝꯂꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯅꯤ ꯐꯪꯂꯕꯅꯤꯅ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯅ ꯉꯥꯛꯄꯤꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯐꯪꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯃꯅꯤ ꯑꯗꯨ ꯐꯪꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯟꯈ꯭ꯔꯦ꯫ ꯁꯔꯒꯔ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤꯗ ꯍꯥꯏꯔꯛꯏ, ꯄꯥꯟꯖꯤ, ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯐꯪꯂꯔꯣꯏ ꯈꯜꯂꯝꯕ ꯃꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯄꯥꯟꯖꯤꯅ ꯐꯪꯍꯟꯕꯤꯔꯦ꯫ ꯑꯩꯅ ꯀꯔꯝꯕ ꯃꯅꯥꯕꯨ ꯄꯥꯟꯖꯤꯗ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏꯒꯗꯒꯦ, ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯊꯤꯔꯒ ꯄꯥꯟꯖꯤꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯒꯦ꯫
ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯊꯤꯌꯨ ꯍꯥꯏꯅ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯕꯨ ꯊꯤꯍꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯦ, ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯒ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯄꯥꯟꯖꯤ ꯑꯊꯣꯏꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯂꯨꯔꯕ ꯑꯇꯥꯡꯕ ꯃꯅꯤꯕꯨ ꯐꯪꯍꯟꯕꯤꯔꯦ꯫ ꯀꯔꯝꯕ ꯃꯅꯥ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏꯒꯗꯒꯦ ꯈꯪꯗꯕꯅ ꯉꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯩꯅ ꯄꯥꯟꯖꯤꯗ ꯀꯠꯆꯔꯕꯅꯤ"꯫ ꯄꯥꯟꯖꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥꯗ ꯐꯔꯕꯅꯣ, ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯪꯂꯕꯅꯤꯀꯣ"꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯨꯅꯇ ꯉꯥꯛꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯖꯧ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯅꯤꯅ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯇꯨ ꯐꯪꯂꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯋꯥꯃꯟꯕꯗꯒꯤ ꯇꯧꯔꯨ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯀꯥꯟꯅꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯗꯒꯤ ꯍꯤꯡꯆꯥꯕꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯗꯒꯦ ꯈꯟꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯟꯖꯤ ꯑꯗꯨ ꯊꯨꯡꯂꯕꯗꯨꯗ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯝꯒꯗꯒꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯄꯥꯟꯖꯤ ꯑꯗꯨ ꯊꯨꯡꯂꯔꯦ꯫ माꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤ ꯑꯗꯣ ꯐꯪꯍꯜꯂꯨꯕꯒꯤ मागी लेबाक्तगी ख्वाइदगी तांगबा पोट अदु मना ओइना अइंगोंदा पिरक्लबनी से हांगदोउ येंगसी असी हाइना मागी नुपीदा हिंगचाबगी निंगथौना पिरक्पा मयोम अदु सिनरे मनी फंगनबगी मनादी अचंबा मना ओइरंबा हौनदे खंदुना हराउना मयोम अदु हांगदोकले ओइरमले हिंगचाबगी लेबाक्ता ख्वाइदगी तांगबा याइंगंग निंगथीना योमलबा याइंगंग मनाव अमा हंदक्ति पांजी अदु मखोन थोकना कबलकले आइगे लाइबक असिबु करी लाइबकनो अइना हेक तौरुबा खुदिंगमक कानाबा अमत्ता ओइदबा असिबु असमना चिंता तौदुना फम्मा मकै फमलमलगा तुमिना कनामा ताकलमदना थोरकले नहानमुकी मपोक्ता माना अरानबा तौहैदबा धर्म लैतबा करी तौरुबदगी हंदकी मपोक असिदा असुक वाना पोकलकलिबनो हेक्ता हंगलुरगे हाइना सब युंगना खंदुना पांजी एदो लाइगी खुबम अमगी मनाक्ता चटख्रे पांजी एदो हजिक्ति लाइगी खुबम यौरकले मकोकनोना खुरुमदुना हंगलई हे ईश्वर ननाई अहक हिंगलुबगी आर्थ लैत्रे अइना हेक तौजरुबा खुदिंगमक कानाबा अमत्ता लैखिद्रे नहानमुकी मपोक्ता अइना करी लंगजखिबा तौहैदबा करी तौखिबना असुक वारिबा अमुक्ता ताकपियु पांजी अदुगी थमोय सोकपा वाहंग अदु तारबदा ईश्वर अदुना मोमो नोकलगा सुमना खुमलई हे पांजी अथोइबा नहाकी नमिंगबु संसार असिदा तादबा कना अमत्ता लैरमलरोय मांगदा थोखिबा तुंगदा ओइरकदबा खुदिंगमक खोटलगा खंगबा ngamba अथोइबा पांजी करीगी अदुकनिंगबा कायरिबा तपथखो नहाकी ममांगी मपोक्ता करी करंबा अरानबा फत्तबा लंगजखिबा लैबना हंदकी मपोक्ता अदुक वारिबा ननिंग थुंगद्रिबनो हाइबदु नहाक अमुक्ता खोतुना येंगद्रिबरा असुमना लाई अदुना हंगलकलबदा सुम्मी ननाई अइगी ममांगी मपोक्ता करी करंबा अरानबा लंगजखिबना हंदकी मपोक असिदा असुक वाना पोकलकलिबनो हाइबदु अइ येंगलुद्रे असुम हाइरमलगा मागी कोरबाक अदु फाक्तोक्तुना खोतुना येंगबा हौख्रे हंजिन हंजिन खोतुना येंगबदा मागी ममांगी मपोक्ता ओइखिबा यामना तमथिखिबा अमसुंग यामना लानखिबा पुमनमक अमममता ओइदुना मथंग मथंग थोकलरे अदुमना खंगलबदा पांजी अदुना लाई अदुदा ओनसिलगा थमोय सोकना हाइरई हे ईश्वर ननाई अइ पुमनमक खंगजरे ngasi aina asuk wariba कानाफम अमत्ता खंगद्रिबसी ममांगी मपोकी महाइनी अइ कानाबा अमत्ता फंगलरोय असि हाइरगा तुमिन लुक्थदुना लैख्रे मागी निंगबा कायबा मतौ उरदुना लाई अदुना सुमना हाइरई करी तौरे पांजी नहांगना ममांगी मपोक्ता तौखिबा फत्तबा सिंग अदुगी कोकनबा प्रतिकारदी अमत्ता लैत्रबरा नहाक येंगद्रबरा तपथौ सोइदना लैफम थोई अमुक्ता येंखो पांजी अदु लाइन हाइबगी मतुंग इना मागी कोरबाक अदु पुथोक्तुना खोटलुरगा अमुक येंगी हे ईश्वर प्रतिकार लैरे मसी अमुक्तंग तौदुना येंगलगे अवाबसे खरदंग ओइरबसु कुकपा याब्रा हाइबदु येंगजरुरगे असमना पांजीदु यामना तहाना मयु माइकै पांगलकले मफम खंगदना थोखिबदगी हंजिलकलुद्रबा मपुरोइबना इखंग खंगौदा हलकपा उबदा मई ओक्तुना हराउना खुरुमदुना मपुरोइबबु ओक्सरी पांजीना हाइरई अखोई अमुक वाररोय अइ मरम पुंबा हौजिक्ति खंगले
ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯖꯈꯤꯕ ꯊꯕꯛꯀꯤ ꯃꯍꯩꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯅ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯄꯨꯛ ꯄꯦꯜꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯒ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯕꯣꯔ ꯅꯤꯍꯧꯔꯁꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯥꯟ ꯆꯥꯡ ꯀꯥꯏꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯑꯗꯨꯗ ꯃꯀꯣꯛ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯦ꯫ ꯑꯉꯛꯄꯅꯤ ꯄ꯭ꯔꯇꯤꯀꯥꯔꯒꯤ ꯃꯒꯨꯟ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯗꯨꯅ ꯁꯤꯒꯗꯕꯗꯒꯤ ꯄꯥꯟꯖꯤ ꯑꯗꯨꯅ ꯀꯟꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯥꯡꯕ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯗ ꯐꯝꯗꯨꯅ ꯎꯏꯔꯤ ꯎꯏꯔꯤ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯗꯣꯛ ꯊꯣꯛꯂꯛꯄꯒꯨꯝ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯛꯏ, ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯈꯤꯕ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯄꯟꯗꯤꯠꯅꯆꯤꯡꯕ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ ꯄꯨꯔꯥꯅꯆꯤꯡꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯛꯀꯤ ꯁꯝ ꯈꯔ, ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠꯀꯤ ꯈꯨꯖꯤꯟ ꯃꯆꯦꯠ ꯇꯔꯥꯒ ꯂꯧꯔꯒ ꯍꯩꯔꯨꯛ ꯄꯅꯥ ꯗꯈꯤꯅꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥꯅꯤ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯗꯨꯃꯛ ꯀꯠꯈꯤ꯫ ꯃꯗꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯁꯥꯁꯇ꯭ꯔꯤꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯥꯟꯖꯤ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯟꯅꯒꯗꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯄꯥꯟꯖꯤꯒꯤ ꯌꯨꯝꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯊꯤꯜꯂꯨ ꯂꯥꯎ꯫ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯊꯤꯜꯂꯨꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇꯁꯨ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯃꯜ ꯅꯥꯏꯈꯤꯗ꯭ꯔꯕ ꯇꯥꯡꯈ꯭ꯔꯕ ꯃꯅꯤ ꯃꯥꯡꯈꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯃꯅꯥ ꯑꯣꯏꯅ ꯄꯤꯅꯤꯡꯏ ꯍꯥꯏꯕꯗꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯒ ꯌꯥꯏꯉꯪꯅ ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯌꯥꯏꯉꯪ ꯃꯅꯥꯎ ꯑꯃ ꯄꯤꯈꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯏꯍꯣꯡ ꯍꯣꯡꯕꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯄꯪꯐꯪꯗ ꯐꯪꯕ ꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯔꯒ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯅꯥꯏꯁꯤꯡ ꯀꯧꯔꯒ ꯄꯥꯟꯖꯤꯒꯤ ꯃꯌꯨꯝꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯊꯤꯜꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯔꯝꯕ ꯄꯥꯟꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯀꯠꯊꯣꯛꯄ, ꯂꯤꯛꯇꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤꯃꯨꯛ ꯆꯥꯎꯕ ꯙꯔꯃ ꯂꯩꯇ꯭ꯔꯕꯅꯤ꯫